ngasi Manipur thokliba irang asi mathanta khudakta horkiba natte meriktagi maijau onkibani mai sanaruba kya amadi ngasi maina chakledo hangoigumna chongduna party hongmuna maram chat adudi honggadaba natte 2011 da Sadar Hills demand ga mari lenina Kuki Singna atamnana tawkiba tha hum henbagi economic blockade mayamna soidina ningsinglamgani kale makha tarko oina Kukibu harau handuna power painanaba 2017 da madam adugi sarkarna Manipur da nahunana district taret ama hapsin biki Imphal Valley bu koisiliba amadi mayok nariba chingsing asibu Kuki Singna Sadar Hills demand touduna makoigi oidaba yadi haiduna kyara kana attempt torki adubu makoigi manglan asi mapok simaki Meitei leriba mukai oirare khangmadaki handakti makoigi khangbagi pangal loikiduna hongani attack tarukliba si Meitei matang asidani makoina lalong kya ama sinarakliba asi cyber war psychological warfare propaganda war victim card na chingba mayam sing asini masigi sumathakta mayamna yamna thasnariba platform ama oiriba Wikipedia da fawwa Kuki Singna semdok semjin kya amasu leptana tawri ngasi India gi achauba media house kya amadi kopi gi paisa na machin menduna thamne adubu kyam kuina menduna thamgani NDTV news ki X handle na fawwa tha kya digi thiba phangdana lakiba satra anibu Kuki Singna tamtina hatkibagi tweet fawwa kaktakkiba adubu tanja asida Manipur internet thingduna Manipur santi purakani haibagi wakalon asidi kitang kok yaudaba miki wakalni haibada yadaba mi amata Manipur da leiroi Kuki Singna Anouba Lalong ama oina handakta Chin Kuki Jo Group North America Manipur Tribal Association namtana separatist Khalistan ga pundana India amadi Manipur bu thugaina ba silakti ngasi foreign funded tawriba media house amadi organization kya amana Hindu Meitei Singna chingda chariba Christian tribal singbu hatpatu tawduna Manipur gi lemai digi muthat ka tawre haina lana sandokti adubu tasengbati hojike lanjaw asidi Meitei amadi mithibong Kuki Singni martani haibasi mayamna khangnarba wafamni Manipur gi nagata ba mafam haibdi Ukhrul Chandel Senapati amadi Tamelong dadi yamna santi lain leirani makoi asiso Christian Dharma chakpa miyoi ngaktani Hauzik Manipur gi mapanda yamna kana aranma paw sandoliba immigrant Kuki Singki organization ama hairagadi namta asini namta hairiba organization asina Manipur gi irang asina hek horpodagi India amadi anti Hindu oiba narrative ama America yauna ataileba kyada sandoktuna lakli masidagi pendraduna handakta Pro Khalistan radical singa punduna India government amadi Hindu community gi mayokta aranma phau kya amasu sandoktuna lakni handakta namata gi president Lin Gangtena Canada da based over Sure Gurudwara da India da minority singbu hatpire haiduna aranma phau kya ama sandokki mahakna Canada gi government da phau India gi mayokta condemn tawnaba taksinki America da fawu Meitei gi mayokta rally chatnaba Gangtena Pro Khalistan kangbudagi mateng ni kiba leirabani hauji Canada asi anti India gi oiba thabok thorom kya gi hap amasu oirabani maram aduna Kuki Jo organization singna Pro Khalistan kangbuga link lena bhaiba asi Manipur gi natada India gi oina internal security da yamna chawa threat amasu oigadawribani namatana chalaiba makhoi gi website te su Meitei na Manipur Christian minority singbu nahitpire haibagi aranba articles kya ama fongduna America gi politician kya busu influence tawnaba honari tasengna Kuki Singna Lalong ama oina World War II da German na propaganda officer thamkiba adugumna namatana propaganda kya ama tawduna Meitei bu malemda lana uhanaba kanna honari hairiba thabak thorom sing asibu mapung fana pangthongnaba makoina mapan gi leba kya ga khusamnaduna victim singi mamingda achowa fun kya masu sagatli tasengna hairabada namata gumba anti India oiba organization sing asina semgaliba fun sing adu karigumba Kuki terrorist group singi makotta yaukiba thoklabadi Manipur gi irang asi nemtabagi walete hojik matam khara tumina leiriba asisu kopi lopagi matam oibanani makoina machin thibe heman kibudigi hojikti popi asi makoina fajabagi thabani haiba fawa haibu ngamnabani adunabu ITLF haina khangariba propagandist Kuki organization asina
mega poppy flower sale haiduna event fawba sinbagi press no thokrabani poppy da sale thadaba faunaiba kangugidi tanja amadi soiduna fangjiragani tha ahum mari gi matungda poppy masak ujabagi hauji Manipur numit khara irang nemtharurabasu irang asibu maigi amada haibadi tampak khaktada tonganaba kuki kangugi Anouba Lalong kya amasu chatharuli kaugumsi masimasu kaugumsi aikoina madudi tampak irang toina thokanduna ingna chikna leijaba tampaki area da apspasu chana hanaba Kuki Singna kanna lalong tawri haiba Kuki Singna matau karamna popi lokosige haibagi aronba lambi kya ama thiduna leiribani popi pambi yantatpada mapi taba makai kapangamba yaukrabani Kuki kanguda tha amagi matungdati sungsoi soitda India gi winter parliament session su hauragani masigi mangoinana Kuki Singna Anouba plan kya amasu tawrali kaugumsi Meitei ekhoigi thamoi yamna thina sokpa yaba video photo na chingba kya ama atamnana lik kya amasu belakni masida ekhoina fana sauninglabasu ekhoida tungda sokpa yaba thabak tawdabana khwaidagi faba khulai ama oigadawribani Kuki nupi anika naked parade tawbagi hatpibasu nattaba makoigi damaktadi Meitei Singna Dharna Phamba yumbu thugaibo sarkarna paisabu pisinbo chil chawkhraba ngaktani adubu ngasi tha kyadagi thiba fangdana lekiba satra anigi tamthina hatpagi asiba thawai yautraba haksangi photo sing adu uraga Kuki amatana awaba nuaitaba fongdokgi pau takrabra matang asida somgi wakhalna karino haiba adu comment oina tawsanbiramo yeknaba kuina thamluba haiba asi mangjabagi mangjaba ngaktani matang charingaida amukhan hawalaktanaba namsinkibana khwaidagi faraba formula ni line su yaba mine su yaba aduga masimasu kaugana Meiteiga marup sanabati nakki khwaidagi laibuk fabani aduga yeknaba oina khallagana khwaidagi sathiba yeknaba ama haibdu soidana oigani